Nupi oibigi punsi habase yamna lui khongpham ama soikiba mikupta aikhoi nupi oibigi fajafam leite habase mipum khudimakna khangnarba wafamne adubo ngasi khangna ni khongthanglana thangliba mayamsi soijinge matamda aikhoina khongthanglana thangdringe matamda wakhan muna khalausi soikraba matungda soikra habadudi karisu kanaroi kokpa yaroidaba dafam ama lehorani habase aikhoi khudimakna khangminasi ngasiso mayamgidamakta asengmade yumpham oiba wari amakak buduna laksare wari ase haudringagi maoinana mayamna channel asibu nungshibiduna like share subscribe tobiyo amadi mayamgi maphamda wafam khara khatang thamjage madudi pakhang leisa oringe matamda nushinakiba nupa nupising kona thangda yumpalaba matungda matam lelibani ngahaki dil lelibani haidana phone da facebook da message thanaba kya tawbadagi ngasi amuhana koinaraktuna mauna nupa koiba habasi oidaba nate maga hana nushinaramba ex tuga yumpalaba matungda phone da paw phonare facebook da message thanare karigino hangba mikupta moini hana yamna nushinai adugi masa do hengwai sauraga binase habagi paw phonari ne haidana sumaina letholisin tawraga khumdabasu yaudaba nate mase ekhokhudi manasu hena khangnarba wafamne phari myam wari esa hujarage myam punna taminarse myamna tabadu nungainaba mingsing ase hapsalage aigi ming thoi han hekta haisake hojiki nupasiga egese lai khoram phamamada chapa matamda maga egese thengnakhibani numita engasi phaba kaudre imana visingna lai khoram basatlu sena engonda hobudagi aishu isanaga khara khatpa langba pamjabaga lai khoram basapada aishu yare imadagi bisa khara lauraga aishu lai khoram bada chatle asumna lai khoram ba loraga tholopa matamda nupa khara aikhoi matungda inare aikhoi satliba lai khoram phamse khara budi lape adu waragasu khongna dum wari sanaraga satpagi aikhoi karisu wade adum sahi ayambasa khongna dum satle hosiki nupa singsa moisu dum inare aduga aikhoi phone number minglefam hange aikhoi se karimta khumde adubu nupa ama khakti wangang davida engonda amomo mamituna yenge hekima matamda nupa se yamna lanjadaba ingtaba asamba nupa yamna male aikhoi so ahambadadi makoina hampada karimta khumde adum aikhoi tokpa no onoga wari sanaraga lae moisu dum aikhoi dung inare phana sangnane moini inare bise masidagi aikhoi so amusu pakhatle maramdi moini inare se phana sange aikhoi gi yum yok tore masidagi aikhoina nupa singduda lehoro na hai adubu nupa singdo aikhoina habada amate yade aikhoi gi ming lefam phone number pitri khai aikhoi di nogi yum yorafo adum inarakanena anamse adum kalagalai matham sida ngasagi nupa da ai manakta yamna tapna sangsilai aduga ingonda nangi ming kai kauge isamsamna sampa phone se phone number amta pibiramona yamna tapna haire magi matawda ihma matamdasu yamna nungaite habadi yam kinaga tonaga hajarpai mo onne magi matawduda aisu kari khalurabana khangde aigi phone number da mohonda pithokre matamse ai phone kipe ama pai matamduda aisa nupa amagasu message ta pawdum phawnai nupa dunade aibu nungshi habase aisu dum khange pawsu toina dum phawre aduba ainadi kya interest orude wakhanda su khalle lesaringai punsi habasidi nupase mangkoi goigedabani apama makhalaga kona aphabam khalaga leira loirena ai adum khantoe aduna hojiki nupasidasu ai phone number se piramane hanagi nupadusu adum message thare manade aisa yam nushijabane aina dabu thawas habidabane hojiki nupasisu akon bagisa madi phone to ina tawre wari adum nomagi sana sena hai aiso kai khalurabano khangde hojiki nupasidi ainasu khara pamjaba habdo thoore masidagi adum ibani paw phawnaba nungsinaba se hengalakhi hanagi nupada mana nongphado engonda phone torpa matamda waiting busy thengnabagi nupasisu engonda yam kapae aina nangbu thamoisena nungsiraga asukuiba matamse nangna aibu nungsibira pangairaga nangdi atopa nupaga khangnariba nungsinariba ore haidana mase sine phaw engonda wasae masidagi aisha mu pakhatle kaigumba aigi wahaudagi migi masase soingamba thoadi aidi kamai tawni haidana wakhanse khalaga hanagi nupase ma mu themsile
Masidagi ai nupa animakse loina khangnare adubu wakhandadi akonba khangnaba nupase masidani aina lege haina khalibase Mayamna tabada nungainaba mingse ai haijage ahamba nupasina dathoiba haina haijage aduga akonbagi nupase masina dana ba haina hekta haijage moini na engondagi sahi ani homdi adum halle dathoibadi aigi manakta toina laktrabasu sahi amagi manungda ani ahumlakti aibu unaba lae Aishu imanabi gi tawraga thoe masuma manabaga lae asaba khara lermaga adum sangae nomata restaurant da hotel amada nomta sanglude sange hanasu punsida khande ase manungsiba habasiga toksinaba chengdaba nungsiba habasiga yamna khetnaba zani ase manungsibadi mana nungsiriba miduda mitna pau hangkana yengba ngamde habase asumane da thoibase engonda wakana ngangba ngamde aina haba khudimakse ma loine yai aina maoda haribase aidi toina unaba talle nangna ai nungsirade nong phadok tang unase phone su yam toina tarokano habase ma aduma yai moigi mungi maram pumba ai loina khangi akhoigi mungi wari pumbasu mangonda loina li adubo aina hena nungsiribadi dana baga aige nungsinar pase sahi ama phajana nungsinare adubo masigi matungdegine mana olakiba honga iba mayamse nahan makhaidi nungtigi phone tarama mana handar markti phone sitoine tawtre aina phone tawba matamdaso waiting busy adum thengne kanaga wari sanai no hangaso mamana baga sanabani masiga wari sanabane na leitho ka wase to ngange aduga amana mayam aina mabu yam nusijabagi wane aina nusijaba hemambagi mati mangonda ai moigi mungi maramda ai karimta hanglude hange khalagaso hangbangamde manaso nomta wari sarakte aingondaso ekhogi mungi maramdaso mana omata aingonda hangakte mana koirapasina ai shodom mangondo koi adubu da thoibadadi ai karimta koide aina nganingba ngangani aina sainingba saini masu aina ngangmado nomta sarakte masidege ai wakhanse munna khalle akhangba imanabi singnaso nang da thoibada leyo da thoibada lebana nang hewai nungaini mana nusibiri sumaina nawbana nangonda kashu nusibiroina habadagi aisho da thoibana ibu nusibase asema nusibane haiba ai wakhanda khalakhi masidege ai da thoibada duma putning nusile maga duma phone wari sanai adubu dano base aina thamoisena nusijakhiba ahanba nusijakhiba oibana kawbudi ngamde mana paw phoropra message tarakpra haidana adum ayenge adubu mano mata engonda phone tawrakhidre adugadi noma itha thasadana tha ahum lerba matu ma engonda phone tawrae ahambadadi aina ma phone tawrapado tahaudre phone charge taw thanamane phone sum tawsilakpadagi ai kanano da thoibo orbe khalaga changaga yengba matamda dana bo orame madu uba matamda ayam haraujaki ai phone da phatlang paikhatle matamduda dana bana engonda harakhi nangmu nungaribo aina paw phaw trena nangsu nomada engonda ga phone tawrakte na hai maduda aina ikaina khome dana nangna phone tawtabduda aisu ikaidana tawdrabane nang handamarti hanaga yamanadre tha ani humse nang engonda pawgamta pharoktre aidi nangse topanupi koikhraba khandana adumak ai paw phawtrabane hai maduda mana samna harakhi kadadegi nupino nangna khalibada lale hoi nangna nong phado waiting thengna khibada aina habadu nang thajaroidrana tobane aidi nangonda dum haidune ai atopanupi koide yumgi somda matha saba ma tobagi nangonda paw phawdabane phomari sanabada adusu isiga sanabane na engonda mo hai masidege ai aina monda hana phataba khalubada aranbo oiradrana amusu khalle numitudagi ai maga mo paw phajana phawnarage na khalle adubu amusu ma numitudang engonda paw phawramaga paw mu phawrakhidre aina phone toba matamdaso mase waiting busy le call back so engonda tarokte message oina thai ma thaba kharasile isega phone da aruba wari amagi sanabane ai amu kona taroke na haraga ma engonda amana phone tarokhidre masidege aisho dana bagi wakhanse kautogena sabyungna lepe da thoibana aibu nusiriba asumna aina dana babu nusibane da thoibada ai minamado pamdre mana aibu nusibase aseng manusibane ai magi damakta lepage haina sabyungna khanke nomutam paw pharamba numita matudagi dana basu engonda amu hana paw pharakhidre aina so amu hana phawrudre
दा थोबदा ai kona nungaraktabagi asengba wari pumba mangonda loina lithoe maso aini wari pumba libada kasu saute matungda de amahna torno na hai aingonda su wasa hale aisho magi damakta lepeke khalubana ai monda wasake nomade mana aingonda koiba saluse na hai aisho hoi haine yare garden amada chatle mafamse khara sulape aduga dimadi aina nupa ama koiramagi wari lirubada madudagi pakhalaba zatni Numituda magari adrena kada tausinaraga numituda adumak ibani chele aishu mabu nungshiruba kobana ai mangonda phataba karisu khaludre adugadi kona thangda khange mana ngonda tausinaraga semane haba aina hena ngaklibase aina dathobada chenrige mamangda tha amani walinge mamangsida danabasu nupi ama selame ai mada hana khangde aina selaba matungda ma ngonda phone tawre Madi ai chele habase khangda bazatni aingonda ma langkhre ma nupi chele nupi do mana pawna se manate nupi tuna namdana inarakpanena aingonda wari pumba tame adubu mana hariba wada kanana thajadoino nupi nabu nupagi matungda namdana inare habasibu kanana thajadoino aishu mangonda wari pumba hai aishu nupa amada chele hana aingonda wari pumba tame maduda mana aingonda hairakibase Nangde ai khangna dringai atoba nupa khangna riba za ore aide nupi si chelabasu nangbodum lauge na khalisini magi pusense ngaktra numitusu ma ngonde yam kape aishu magi mataududa ngahati nuaite ba phawri adubu thoinadi karisu khanjaludre sahi bhadabi ai da thoibada aduma lo honge yamna nungsinai da thoibanasu ai binungsi yamna si thasai ainasu mabu thamoi sengna nungsi Luhonglaba matungda ai Facebook pai aina Facebook pai bata da thobasu karisu haide maramdi aina phataba sakane habase manongta khande nomade ita thajadana dana wase angonda friend request thare ai magi photo do uba matamda punga khi ai shotuma accept tawre matamda aina khanki base aina nupa amda senki bado mana kapaga nuhaitana angonda ngangki bado madugi amutangdi sengdoke aina khanki bane Maga khangnage koinage haidana ai accept tawkhibanate adubu magi wakhandi pura angapa ma oirame mase ngonda message khara adum tharae aigi phone number su piro on hai aisha dana bana simama silona sinbane aduna dana bagi number su amata yaude aige luna tinaba imanabi kharaga aigi pamgi imai pasing mari mata sing makhoi kharagi ne aina number happy basi dana bana ngonda aigi phone number piro haibada ai kaisu khaludre ai number da adum pithoe aina khaluri base ma so hojiti mayum pale matu masa leire ai gisu ayum pale ipure beleire aduna phataba wakhandi khalamoina aina khalubane isam samna khalaga ai phone number da mangonda pi numitugi numidang da thobaga ai gese phone yang lebane matamdu da dana base whatsapp da message thare nungairibo kaidorige haina ai su dum khange message thare do dana bane haiba Da thoibana engona kanano na hange ai shodum asengmado hai aiga khangnaramba dana obadu nena maduda mana madi kedobagi message thare no na hange aina isamsam nasum tharapo ramni haraga ai message to halle da thoibasu kasho haide message to toina de halu no na hai aishu nuairi na khome khudaktuda dana obase engona phone thosile maduda da thoibana hai phone di bakhatlu no na maduda ge ai phone do bakhatre Adugadi WhatsApp to message thare noi sai lebro phone pai dradi kaidorage na hange da thoibado saugale message to halura no na hai madudage aisu makhata na message to adum hantre adubu madi amsi thara ame nangaiga amtang sangtona ba pa mena masidege aina Facebook to ina tharake aduga nangna haningbado haro na hai masu hoi haina yare numitumadi makhata na aduma pa phona jai nungambagi numidangsa Masida mo ma Facebook ta message thare saksarabo kaidorige na maduda aina dana bana ngonda haige haba wado hairo na haba matamda man haisa ai hojik yamninga maktre aina ngonda yam lankhre nangbu aina lahuda base masi aigi khwaidagi asoibane aiga hojik leminariba nupisa aiga mochana re ai mabu pamdri sini magi wai singsa tarba matamda ai itanda khalle magi wai sibu karino Mana engonda khaliba wakhansibu karino habama engonda sulae dana bana engonda harpa wahisingsa
ai lekthoga mangonda hai hajiti dana baso yum palabane angang yaure phana mo chana drabaso nusina drabaso nasagi khalaga nusina na lemina una hai maduna man hari base phana nusina ge khanbane adubu ngamdre sini mase aina ngamba khuding aina lekthoga wa haba khuding makse adum leisalaga wangana base honare masidagi aina monda hai adudi hauji dana bana khalise kari wa khano dana bana pami base kari nona mangonda hange maduda mana asamna hare nangaiga nusina habase nasedasu wari pumbali maduda nasena mama thandana imungi thabak pubase ngamdre inabido pugisu busaloona haina angonda hare ai magi wado taba matamda khoido khongsaw sawgale adubu hanadi hekta thina ngangdre mathangsida ai wa amtanga haijauge numituda aina wakan phatha udraba magi fataba langdo maduda ai thuramaba ai noroke komda soidana taramgani adubu ai lemna tharoi di khalle amutang di mase ikaiba pigena wakhada sapnuna lepki ai message to makhata na halle adudi danawa ai phone torake ise dom ta pa hello natraga ise gi number piro ai ise ga mta wari sanagena haiba matamda mana hareise nang maonda kari haidoino engonda dum hairo ai tamge na hai aina maonda adudi yaroye ai maonda mta wari sanage hajida anabana isena inaunu pima pustalo ma thabak tawada ware habada ai maga wari sanaraga maonda mta hange manabu yabadi ai dana bana habida soidana yage na hai madadagi masa ia tawraga wale thoba hore ai ga dana baga message thanabada da thoibasu khange da thoibadasu ai wari pumba tame da thoibana maga makhatana amuhana pawphona ba yaroi na hai aina da thoibada hai adubu masa amta ikaiba piramge mana ingoda sumaina hareibase yade haba ma amatang khangalawsena ai mangoda message amu thai kari khalino isegi number do amta piro isega wari sanage adubu ma message do amu an halakhidre masidige aina mangoda thina ngange aisa pangayaba nupi oina ubra dana bana yagadaba nupi khalaga oina hayo matungda aduguma wado amu an hairaba dana basu afaba oiro masigidi aina onda kaimta hairo aduga yungi nupibu karisu leitana khanba nasabu nungsiba phawdaba migi nupida mi enkaran sa manangna kyamna te chaba nupa oidoino aina onda lehawdaba sa laba yamna phayena ai mangoda kari no wa mayam so hai aina dumaina ngangkiba numito madudagi ma amuhana pa phorokhidre aisho unfriend tawthe magi puksensa ngaktra hana nungsinarme khangnarme haidunabu yumkai palaba masu magi nupi angang leraba adugadi migi nupi dasu mi enkaran samba matamduda mana habado aina yaramabadi aisho oktabe habado soidana oigani mayamna ibu hangoinaba tinsina fam soidana oigani aduna roibada aina haisenang buse akhoi nupi oibising wakhamuna khanse ngahaki itang irangda tawgumse nupi oibigi punse habase khumpham mama soikibada lorabane habase akhoi puna khangminase matang asida wari ase mayamda tahansaba loijare wari asibu tabiraga afaba adu tamalosumbiyu phataba khudimakti langtoktuna thambiyu arobada mayam punampu ikoknona khurumjari